ai đâu chứ lấy bao phong sinh Far West District manung chana lấy đi ba qua cái thế nào mới đi cái sapat tại nari bao phong mà đó này hari bao phong mà sẽ coordinating committee on Manipur integrity COCOMI aduh gua tuan ba resettlement to bangam lấy đi ba IDP sing ai ta đấy mà koi sing si pull laga koi hana December 2025 ki December fall bagi manung da hari ba lấy đi ba tuan ba relief camp da lấy đi ba IDP sing si resettlement to hang tam ne hai ba wa phong kya ma phone to khiba lấy đi amadi memorandum kya ma supi khiba lấy đi hai ta đấy aduh bu ngasi phau ba kari gumba ta thapok oina PR government Manipur governor gi maiki gi su am ta paikal ta maram na ngasi se ba COCOMI amadi IDP sing Manipur miyam sing pull laga hojik se peace rally ai ta re rally ma chali hojik lai ba rally si lok bawan tamna Manipur governor lebam tamna chakadori bani ala hojik phawgi ona di masing yamlaba central amadi state security forces singna haidi bam pham sing asi da thoning da thodok sing thok tano tangak se magi thaba du chitere du to to an ba lo jek haidi ba COCOMI gi luching basing amadi sonda ju to ba COCOMI ga saruk yamina di ba to imalup sing amadi IDP sing adu punna chamin nabagi sakta madoni masing amlaba security personnel sing ma khedagi hari ba rally ashida su khoi yari ba makai fees ona chatnaba hona hanbagi mami du di tari aduga ngali bidai da hai ba IDP sing amadi COCOMI gi thomi sing ase mafam sai da leira hai ba si mangjong na pau phangudagi Manipur governor na imphal da mohana halakpa matam dai tare mak se rong sai toi nai tare thauraga lo bawan tam na chakhibagi thaudo amasu leikhi ngaki mamang da duna hojik lo bawan tam na hari ba khongjang loi sing asi lai hojik bogyo na thoni thaudo am da thokpa leitri aduga ba security personnel sing asina ngak chelaga hari ba mafam adu tam nai tare chatnabagi honabagi lambi ya tare ngak chelaga chapagi mami doni mayamna lauribasi relief camp da lariba myo singasi mayumda halhalu makhoi gi paukhum tigana haba khalau sing du lauraga chatli hoji hari ba khongcha si kasaba yok sulap kalena na lo bawan tamna chana ba duma makhata na khongcha si lepra la ya ta makhatana hariba khongchat asi kari tholapage aduga mafam du tana yauraga kari thabak paikhalapage habudi ro gabana ga unaraga kari karamba thabak paikhalapage habudi khoi punne yamnasi huji phobi oina pawdam jariba naurem tanuranjan ichel news newa kaishampa